Indo-Myanmar border town Moreda Leriba State Force Singda Chana Thaknaba Potlam Sing Piba Yaroi Haina Kuki volunteer Singna Dukan Mapu Singda Kihan Kanghanbagi Thabok Chathariba Adu Handoktrabadi Imphal Lomdagi Churachandpur District Chana Thaknaba Potlam Sing Pusinba Thinglagani Haina Midai Coordinating Committee Tronglaubi to Torbung and Waikurokna Akanba Wafam Thamlakli Ngasi Kudekpi Tera Khongsangbi Awang Mandopta Pangthokpa Paumi Singa Unaba Amada Committee Asiki President Yumnam Tombana Haikibada Hausik Thokliba Irang Asiga Mari Lenana Mamang Tha January Kuntrada Technopol District Ki Kuki Volunteer Force Singna Moreda Leriba State Force Singda Chana Thaknaba Potlam Sing Piba Yaroi Haina Dukan Singda Kihan Khanghanba Tawrakpa Asi Yamna Pangdabagi Thawongni Manipur Legang Nasu Kuki militant Singna Chathariba Thawong Asi Khudakta Lebhangadabani Natrabadi Committee Asina Makhal Makha Kayagi Khongjang Changsilagani Hairaduna February 9 Phawbagi Manungda State Force Singi Mathakta Thamliba Athingba Handoktrabadi Mathang Numit February 10 Dagi Churachandpur District Infalomdagi Chana Thaknaba Potlam Sing Pusinba Asi Committee Asina Thinglagani Haiki Paugi Mifam Aduda Committee Asigi Advisor Laichonbam Gopal Ningthozam Renubala Vice President Moirangthem Gauro Mitei Secretary Khomdram Boy Amadi Atai Thomi Singsu Saruk Yaki Thawdok asibu Manipur government tuminna yengduna lila yengduna leiba asi aikoi tawdanaba khanganjari loinana kuki volunteer singsi asibu ain gi oiba matik chaba dandi piduna makoibu Moreda leiba state force singsida awana pidunaba ningsingjari kuki volunteer kanguna Moreda leiba state force singsida aki tujungba polakpa taragadi aikoi maitai coordinating committee na koi tumine leithoi aikoi khangdon leibe ngamoi aikoi masigi damakta matam khudimakta aikoi sem sadun leigani aduna lagliba tang 9 February gi masi phawgi manungda kuki volunteer singna Moreda leiba state policing gi mathakta thamliba thingbase khudakta lokthokta taragadi aikoi Manipur leriba CSO sing amadi civil society organization sing marapaibi imaibel sing punna aikoi sanction minaduna Churachandpur district ta Chana Thaknaba Potlam Sing Pusinba amadi darkar Potlam Sing asi Pusinba yaroi haina aikoi lakadoba tarik 8 dagi aikoi khongjang asi haujagani hariba khongjang asi sanction ba matamda Manipurda khundaminariba kuki nataba kangluk khudimangna aikoida cooperation pibiduna loinana mateng pibiduna aikoi economic blockade asibu mateng pangbinaba haiduna maitai coordinating committee tronglaubi tu torbung banglagi maikaidagi ikok nona khurumjari loinana kuki volunteer singna Moreda leiba state police ta tawriba thingbase khudakta akhoi lokthokadobani masi lokthokta taragadi matungda afaba for laoi haibase kuki volunteer sina ningsing bigedobani haiba wafam asi thamjaraga gamel sina Technopol district ki kuki volunteer force ne tawriba thabak asi gamel sina tuminna yengduna leibase leiroidobani loinana makhoi asibo ain gi oiba matik chaba dandi piduna makhoi matungda amuk tawdana ba haiduna government sina lokhat kedobani masi karigumbada tawdaba taragadi aikoina Churachandpur district ta thangna chanaba Potlam Sing aikoi Pusinba yaroi masi leijariba Manipur gi CSO sing club organization singna pullakanda aikoi pusandana ba phirep ama lakadoba tang 8 dagi aikoi haujaragani